ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯨꯝꯕꯒꯤ ꯃꯍꯨꯠ ꯀꯨꯀꯤꯒꯤ ꯗ꯭ꯔꯣꯟ ꯄꯥꯏꯔꯛꯄ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯅꯣꯡꯁꯨꯝ ꯃꯤꯌꯥꯝ꯫ ꯅꯣꯡꯁꯨꯝꯗ ꯅꯧꯅ ꯁꯥꯔꯤꯕ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯣꯡꯁꯨꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯂꯦꯝꯕꯝ ꯖꯦꯅꯔꯦꯜꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯣꯡꯁꯨꯝꯗ ꯂꯩꯕ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯖꯦꯅꯔꯦꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯅꯣꯡꯁꯨꯝ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯈꯥꯃꯦꯟꯂꯣꯛ ꯌꯥꯎꯅ ꯀꯨꯀꯤ ꯈꯨꯜ 7ꯒ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯣꯟ ꯄꯥꯏꯔꯛꯇꯨꯅ ꯅꯣꯡꯁꯨꯝ ꯑꯃꯗꯤ ꯊꯪꯅꯔꯤꯕ ꯈꯨꯜ ꯎꯌꯨꯝꯄꯣꯛ ꯑꯃꯗꯤ ꯂꯝꯕꯣꯏ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗ꯭ꯔꯣꯟ ꯊꯥꯒꯠꯂꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗ꯭ꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯊꯧ ꯇꯧꯔꯛꯄꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯅꯣꯡꯁꯨꯝ ꯈꯨꯜꯗ ꯁꯥꯔꯤꯕ ꯑꯥꯎꯠꯄꯣꯁꯠ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯔꯕꯗꯤ ꯀꯨꯀꯤ ꯌꯧꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯂꯩꯔꯦ꯫ ꯀꯗꯥꯡꯕꯟꯔꯣꯝꯗ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ BSFꯇ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯨꯕꯗ ꯒꯦꯠ ꯂꯣꯟꯁꯤꯟꯈꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯅꯣꯡꯁꯨꯝ ꯈꯨꯜꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯕꯗ ꯈꯨꯟꯖꯥꯁꯤꯡ ꯀꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯁꯤꯡ ꯆꯥꯎꯕ ꯍꯟꯊꯔꯛꯂꯕ ꯃꯇꯨꯡ ꯄꯠꯊ ꯄꯨꯝꯊꯕꯗꯒꯤ ꯊꯣꯛꯂꯛꯄ ꯂꯩꯅꯥ ꯇꯤꯟꯅꯥ ꯉꯥꯛꯊꯣꯛꯅꯕ ꯁꯨꯅꯨ ꯑꯃꯗꯤ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔ ꯆꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯍꯧꯔꯒ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯊꯧꯕꯥꯜꯒꯤ ꯃꯈꯥꯗ ꯌꯪ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩꯁꯥꯡꯊꯦꯝ ꯌꯥꯜꯒꯤ ꯀ꯭ꯂꯕꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯏꯁꯤꯡ ꯏꯆꯥꯎꯅ ꯊꯨꯝꯖꯤꯜꯂꯕ ꯀ꯭ꯂꯕ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯌꯨꯝꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯁꯨꯅꯨ ꯑꯃꯗꯤ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔ ꯆꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎꯅ ꯏꯃꯥꯏ ꯍꯟꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯨꯔꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯀꯌꯥꯅ ꯄꯠꯊ ꯄꯨꯝꯊꯕꯗꯒꯤ ꯊꯣꯛꯂꯛꯄ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯁꯟꯗꯣꯔꯛꯄꯅꯆꯤꯡꯕꯗꯒꯤ ꯈꯔ ꯃꯈꯩ ꯑꯣꯏꯔꯕꯁꯨ ꯉꯥꯛꯊꯣꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤ ꯁꯨꯅꯨ ꯑꯃꯗꯤ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔ ꯆꯥꯏꯊꯣꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀ꯭ꯂꯕ ꯑꯁꯤꯅ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯇꯤꯃꯌꯨꯝ ꯃꯣꯍꯣꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ NNCN-IM-ꯒ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯟꯀꯥꯟ ꯚꯤꯂꯦꯖꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ NNCN-IM ꯀꯥꯡꯕꯨ ꯑꯃꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ NNCN-IM-ꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯥꯝꯗ꯭ꯔꯕꯗ ꯆꯥꯎꯔꯥꯛꯅ ꯄꯨꯡ ꯑꯃꯔꯣꯝ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯊꯣꯏꯗꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯥꯏꯀꯩ ꯑꯅꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯌꯥꯎꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯌꯥꯎꯅ ꯃꯩꯇꯩꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯥꯎꯊꯣꯛꯄꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯁꯣꯃꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 6,000 ꯍꯦꯟꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯍꯜꯂꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯄꯨꯝꯅꯃꯛ ꯍꯟꯈꯤꯒꯗꯕꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄ ꯇꯨꯞꯄ ꯆꯠꯊꯔꯛꯄ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯥꯌꯣꯛꯇ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯂꯥꯎꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ DGP ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯀꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ DGP ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯔꯤ꯫ ꯂꯣꯏꯅꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯌꯥꯝꯒꯤ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪꯗ ꯃꯤꯌꯥꯝꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯍꯟꯈꯤꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯒꯤ ꯊꯧꯑꯣꯡ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯌꯥꯅꯤꯡꯗꯦ꯫ ꯃꯉꯥꯁꯨꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯂꯥꯎꯕꯤꯌꯨ ꯍꯥꯏꯈꯤ꯫
ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯥꯂꯣꯏꯐꯥꯏ ꯑꯃꯗꯤ ꯗꯣꯡꯌꯥꯡꯗ ꯗ꯭ꯔꯣꯟ ꯊꯥꯒꯠꯇꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ꯫ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯑꯀꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯁꯨꯒꯅꯨꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯂꯣꯏꯐꯥꯏ ꯑꯃꯗꯤ ꯗꯣꯡꯌꯥꯡꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯣꯡꯊꯛꯀꯤ ꯁꯔꯨꯛꯇ ꯗ꯭ꯔꯣꯟ ꯀꯌꯥ ꯊꯥꯒꯠꯇꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯗ꯭ꯔꯣꯟ ꯊꯥꯒꯠꯂꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30ꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯗꯣꯡꯌꯥꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯍꯧꯖꯤꯛ ꯊꯣꯝꯖꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯨꯀꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔ ꯔꯣꯝꯗ ꯍꯣꯟꯗꯣꯛꯈ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯟꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯣꯏꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯦꯝꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯗꯣꯡꯌꯥꯡ ꯑꯃꯁꯨꯡ ꯂꯥꯂꯣꯏꯐꯥꯏꯗ ꯒꯥꯔꯤ ꯀꯌꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯨ ꯊꯦꯡꯅꯅ ꯂꯩꯔꯤꯕ ꯁꯨꯒꯅꯨ ꯃꯈꯥ ꯂꯩꯀꯥꯏ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯨꯒꯅꯨꯔꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛꯇꯤ ꯆꯠꯊꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯗꯣꯡꯌꯥꯡ ꯑꯃꯁꯨꯡ ꯂꯥꯂꯣꯏꯐꯥꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯕꯦꯖ ꯀꯦꯝꯞꯅꯆꯤꯡꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯌꯥꯝꯅ ꯑꯀꯟꯕ ꯊꯕꯛ ꯆꯠꯊꯕꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤ ꯄꯨꯜꯂꯒ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯐꯪꯕ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯊꯥꯒꯠꯇꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯍꯧꯖꯤꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯃꯧ ꯅꯍꯥ ꯑꯃ ꯅꯣꯡꯃꯩ ꯆꯤꯟꯗꯣꯟꯗ ꯏꯃꯨꯡꯗꯒꯤ ꯐꯥꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯋꯥꯡꯈꯦꯝ ꯃꯨꯁꯂꯤꯝ ꯈꯨꯜꯗ ꯂꯩꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯃꯁꯛ ꯈꯪꯗꯕ ꯒꯥꯔꯤ ꯑꯍꯨꯝꯗ ꯂꯥꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯨꯄꯥ ꯑꯍꯨꯝ ꯅꯨꯄꯤ ꯑꯃꯅ ꯃꯧ ꯅꯍꯥ ꯑꯁꯤ ꯅꯣꯡꯃꯩ ꯆꯤꯟꯗꯣꯟꯗ ꯏꯃꯨꯡꯗꯒꯤ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅꯔꯛꯄꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯌꯨꯛ ꯋꯥꯡꯈꯦꯝ ꯄꯨꯂꯤꯁ ꯃꯨꯁꯂꯤꯝ ꯈꯨꯜꯗ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯏꯚꯔꯂꯤꯄꯤꯡ ꯌꯨꯊ ꯁ꯭ꯄꯣꯔꯇꯤꯡ ꯑꯦꯖꯦꯟꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯝ.ꯗꯤ. ꯌꯥꯁꯤꯁꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕ ꯅꯨꯄꯤ ꯑꯁꯤ ꯋꯥꯡꯈꯦꯝ ꯃꯨꯁꯂꯤꯝꯗ ꯂꯩꯕ ꯑꯦꯝ.ꯗꯤ. ꯁꯤꯔꯥꯖ ꯑꯍꯃꯗꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯝ.ꯑꯦꯁ. ꯐꯤꯔꯣꯖ ꯈꯥꯟꯒꯤ ꯂꯣꯏꯅꯕꯤ ꯃꯤꯁꯦꯁ ꯃꯝꯇꯥꯖ ꯆꯍꯤ 12ꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯡꯈꯦꯝ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯐꯥꯎꯗꯦꯜ ꯌꯨꯊ ꯀ꯭ꯂꯕꯅꯆꯤꯡꯕꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯦꯝ.ꯗꯤ. ꯌꯥꯁꯤꯁꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯍꯨꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯝꯃꯤꯇꯤꯗ ꯄꯥꯎ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯃ ꯐꯥꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯍꯟꯕꯗ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯗ ꯏꯔꯥꯡ ꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯋꯥꯡꯈꯦꯝ ꯃꯨꯁꯂꯤꯝ, ꯐꯥꯎꯗꯦꯜ ꯑꯃꯗꯤ ꯐꯥꯎꯗꯦꯜ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯍꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯤꯐꯥ ꯃꯤꯄꯨꯟ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯥꯡꯖꯧꯅꯅ ꯀꯝꯃꯤꯇꯤꯁꯤꯡꯗ ꯄꯥꯎ ꯄꯤꯅꯕ ꯃꯃꯥꯡꯗ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯊꯣꯛꯇꯨꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ, ꯀꯝꯃꯤꯇꯤ ꯑꯁꯤꯗ ꯄꯥꯎ ꯄꯤꯔꯝꯗꯅ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ-ꯍꯥꯎꯀꯤꯞꯇ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜꯁꯤꯡ ꯀꯨꯀꯤ ꯁꯤ.ꯑꯦꯁ.ꯑꯣ.ꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯧꯇ꯭ꯔꯨꯛ ꯈꯨꯜꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯚꯥꯔꯠ ꯍꯤꯟꯗꯨ ꯃꯍꯥꯁꯦꯅꯥ ꯅ꯭ꯌꯨ ꯗꯤꯜꯂꯤꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯍꯤꯜꯁ ꯃꯤꯅꯤꯁꯇꯔ ꯂꯣꯏꯅꯅ ꯇꯦꯡꯅꯧꯄꯜ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯂꯦꯠꯄꯥꯎ-ꯍꯥꯎꯀꯤꯞꯇ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯋꯥꯟꯇꯦꯗ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯁꯤ.ꯑꯦꯁ.ꯑꯣ.ꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯜꯁ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦ, ꯀꯨꯀꯤ ꯏꯟ.ꯄꯤ. ꯇꯦꯡꯅꯧꯄꯜ, ꯀꯨꯀꯤ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ, ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯀꯨꯀꯤ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟ ꯑꯦꯟꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯅ ꯄꯨꯟꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯧꯇ꯭ꯔꯨꯛꯀꯤ ꯊꯧꯗꯣꯛꯄꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯥꯏꯁꯤꯟꯅꯔꯤꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯀꯧꯇ꯭ꯔꯨꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯀꯤ-ꯖꯣꯒꯤ ꯑꯦꯔꯤꯌꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯇꯝꯅ ꯆꯠꯄ ꯀꯨꯀꯤ-ꯖꯣꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯚꯥꯔꯠ ꯍꯤꯟꯗꯨ ꯃꯍꯥꯁꯦꯅꯥꯅ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ-ꯍꯥꯎꯀꯤꯞꯀꯤ ꯃꯊꯛꯇ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜꯁꯤꯡ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯕꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯈꯥꯔꯝ ꯊꯥꯗꯣꯏꯒꯤ ꯈꯨꯜꯂꯥꯛꯄꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯕꯒꯤ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯂꯦꯞꯀꯗꯕꯅꯤ (MNYO) ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯦꯜꯖꯥꯡ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯥꯏꯃꯣꯜ ꯈꯨꯜ ꯈꯥꯔꯝ ꯊꯥꯗꯣꯏꯒꯤ ꯈꯨꯜꯂꯥꯛꯄꯤ L.T. ꯃꯦꯃꯣꯔꯤꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯕꯒꯤ ꯆꯠꯊꯔꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (MNYO)ꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟꯗ ꯃꯦꯗꯤꯌꯥ ꯁꯦꯜꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ L.T. ꯃꯦꯃꯣꯔꯤ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯊꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤ꯫
ꯑꯗꯨꯕꯨ ꯅꯥꯒꯥꯒꯤ ꯂꯨꯞꯁꯤꯡꯅ ꯍꯣꯠꯅꯕꯗꯒꯤ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯃꯛꯀꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 95 ꯔꯣꯝꯅ ꯂ.ꯇꯤ. ꯃꯦꯃꯣꯔꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯝꯈꯤ ꯃꯗꯨꯗꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯥꯟꯊꯣꯛꯍꯧꯗꯨꯅ ꯀꯥꯏꯅꯊꯪꯗ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯈꯥꯔꯝꯊꯥꯗꯣꯏ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯈꯥꯔꯝꯊꯥꯗꯣꯏ ꯑꯁꯤ ꯑꯥꯏꯃꯣꯜ ꯇ꯭राꯏꯕꯀꯤ ꯑꯄꯤꯛꯄ ꯈꯨꯜ ꯑꯃꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯉꯝꯗꯕꯗꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯒꯅꯨ ꯑꯃꯗꯤ ꯅꯥꯒꯥ ꯈꯨꯜ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ USA ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯈꯨꯠ ꯌꯥꯎꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯀꯨꯀꯤꯒꯤ ꯑꯅꯧꯕ ꯃꯈꯜꯒꯤ ꯂꯥꯂꯣꯡ ꯑꯃ ꯑꯣꯏꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯁꯦꯟꯇꯔꯅ ꯂꯥꯏꯅ ꯂꯧꯕꯒꯤ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯂꯦ ꯆꯩꯔꯛꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ USA ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯈꯨꯠ ꯌꯥꯎꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ BJPꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯣꯏꯕꯇ ꯅꯠꯇꯅ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖꯁꯨ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯁꯃꯤꯠꯄꯇ꯭ꯔꯅ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯄꯤꯀꯔ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯠ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯀꯤꯂꯣꯃꯤꯇꯔ 9ꯗꯒꯤ 10 ꯐꯥꯎꯕ ꯀꯣꯚꯔ ꯇꯧꯕ ꯉꯝꯕ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯁꯤꯁꯇꯦꯝ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯃꯐꯝꯁꯤꯡꯗ ꯊꯝꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯥ ꯑꯁꯤꯒꯤ ꯑꯃꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯛꯇ꯭ꯔꯨꯛ ꯑꯃꯗꯤ ꯀꯗꯥꯡꯕꯟꯗ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯍꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯝꯐꯥꯜ ꯏꯁꯠꯀꯤ ꯊꯝꯅꯥꯄꯣꯛꯄꯤ ꯑꯗꯨꯒ ꯊꯥ ꯑꯁꯤꯒꯤ ꯑꯅꯤꯗꯅ ꯁꯤꯅꯥꯝ ꯈꯨꯜ ꯑꯃꯗꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯈꯪ ꯍꯩꯔꯕ IIT ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯖꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯕꯗꯒꯤ IIT ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤ ꯊꯤꯖꯤꯟꯕ ꯑꯗꯨꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ BSF CRPF ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯇꯤꯝ ꯑꯃꯅꯁꯨ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯊꯤꯒꯠꯂꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯕꯤꯟ ꯃꯣꯍꯟꯅꯁꯨ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯉꯝꯈꯩꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯤꯕ BSF ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯌꯥꯎꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯊꯝꯈꯤ ꯍꯥꯏꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯕꯤꯟ ꯃꯣꯍꯟꯅꯁꯨ ꯃꯣꯍꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤ ꯐꯣꯔꯁꯁꯤꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯊꯦꯡꯅꯅꯕ ꯃꯈꯣꯏꯒꯤ ꯈꯪ ꯍꯩꯕ ꯑꯃꯗꯤ ꯂꯩꯖꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯇꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯁꯤꯁꯇꯦꯝ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯃꯐꯝꯁꯤꯡꯗ ꯊꯝꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯤꯂꯣꯃꯤꯇꯔ 9ꯗꯒꯤ 10 ꯐꯥꯎꯕ ꯁꯤꯁꯇꯦꯝꯁꯤꯡ ꯑꯗꯨꯅ ꯀꯚꯔ ꯇꯧꯕ ꯉꯝꯒꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯁꯤꯁꯇꯦꯝ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯊꯝꯅꯕ ꯊꯧꯔꯥꯡꯁꯨ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯊꯝꯕ ꯃꯇꯝꯗ ꯁꯦꯜ ꯌꯥꯝꯅ ꯆꯪꯕ ꯃꯔꯝꯅ ꯃꯇꯝ ꯈꯔꯗꯤ ꯊꯦꯡꯊꯔꯕ ꯌꯥꯏ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯊꯝꯕ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯀꯔꯣꯔ 2 ꯗꯒꯤ 3 ꯐꯥꯎꯕ ꯆꯪꯏ ꯍꯥꯏꯔꯤ